Parliament ke ningtham Meepham gi ngasi HUMNI CHANBA numita Lok Sabha Amasung Rajya Sabha Animak ki Meepham Ngasigi Oina Adjourn Toukhre Rajya Sabha da thangalakkiba adjournment motion 19 mak chairna reject tawkhi ngasigi business suspend tawkibagi move adu handoknaba opposition gi maikai akanba mawongda takshilakpadagi house adu ngasi ayuk pung 13:30 da adjourn tawkhi aduga tungda ngasigi oina adjourn tawkhibani nakalama romda Lok Sabha da opposition gi member singna Gautam Adani case ka mari leinana protest athaki ngasi ayuk pung 13 haukiba house ki Meepham adu protest aduna maram oiraga numityung ba fawba adjourn tawkhi house the member sing amuk hanna reassemble tawduna Meepham makha chathanaba hotnarabasu protest adu makha chathaduna leibadagi speaker na ngasigi oina house adu adjourn tawkhibani ngasigi Meepham adu haudringai gi mangoinana Congress ki MP Manikam Tagore Randip Singh Surjewala amadi Manish Tiwari na adjournment notice sing move tawki haukiba July 19 da Mayanatta thokiba ching ningkhaibagi thodokta laikhidraba singda tengbang pibada union lengakna achan miran naibagi thawong chathare haina maral siraduna Congress na parliament ki manung amasung mapanda protest thagani hari